ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯆꯤꯡꯂꯦꯝꯕꯒꯤ ꯌꯨꯝꯗ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯃꯌꯥꯟ ꯈꯔ ꯌꯣꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅ ꯁꯨꯔꯒ ꯏꯕꯨꯡ ꯆꯤꯡꯂꯦꯝꯕꯁꯦ ꯄꯤꯖꯒꯦꯀꯣ, ꯃꯥ ꯉꯁꯤꯗꯤ ꯆꯥꯗ ꯂꯥꯛꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯀꯩꯒꯨꯝꯕ ꯉꯁꯤꯁꯨ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯕ ꯑꯩ ꯑꯗꯨꯝ ꯀꯞꯄꯦ꯫ ꯑꯗꯣ ꯆꯤꯡꯂꯦꯝꯕꯕꯨ ꯃꯌꯨꯝꯗ ꯂꯩꯇꯕ ꯖꯥꯠꯂꯣ? ꯂꯩꯔꯝꯂꯕꯗꯤ ꯐꯅꯤꯗ꯫ ꯍꯦꯟꯂꯥꯏ, ꯑꯩꯒꯤ ꯆꯤꯡꯂꯦꯝꯕꯗꯣ ꯃꯌꯨꯝꯗ ꯂꯩꯍꯟꯕꯤꯔꯝꯃꯨꯀꯣ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯏꯆꯥ ꯂꯦꯝꯕꯤꯅꯤꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯂꯦꯝꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯌꯣꯝꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯁꯤꯡꯖꯨ ꯃꯌꯥꯟꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯆꯤꯡꯂꯦꯝꯕ ꯂꯩꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯅꯠꯇꯦ, ꯏꯇꯥ ꯊꯣꯏꯁꯥ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯅꯇꯥꯕꯨꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯅꯕꯨꯡ ꯆꯤꯡꯂꯦꯝꯕꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯁꯣꯏꯗꯅ ꯁꯣꯔ ꯅꯝꯊꯤꯕꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇꯅꯦ ꯆꯠꯂꯝꯃꯅꯤꯕ, ꯑꯩ ꯈꯪꯉꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯂꯦꯝꯕꯤ? ꯅꯇꯥꯗꯣ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤꯅꯦ, ꯍꯦꯛꯇ ꯆꯪꯉꯨꯅꯤ ꯅꯪꯕꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯁꯥ, ꯊꯣꯏꯁꯥ, ꯃꯅꯤꯡꯗ ꯀꯔꯤ ꯇꯧꯔꯤꯒꯦ? ꯐꯤ ꯁꯨꯔꯤ ꯏꯇꯥ, ꯂꯥꯛꯑꯣ ꯁꯤꯗ꯫ ꯃꯤ ꯃꯆꯥꯗꯤ ꯃꯔꯝꯒ ꯌꯥꯝꯅ ꯃꯣꯛꯏꯀꯣ꯫ ꯑꯗꯣ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯔꯦꯗ, ꯊꯥꯗꯣꯛꯂꯒ ꯐꯧꯗꯧꯗ ꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯥꯆꯧ ꯎꯅꯕ ꯂꯥꯛꯏꯔꯣ? ꯅꯣꯏ ꯇꯥꯆꯧꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯎꯅꯕ ꯌꯥꯗꯅ ꯃꯥꯒ ꯎꯅꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥꯒꯅꯦ ꯎꯅꯕ ꯂꯥꯛꯄꯅꯤ, ꯃꯥꯁꯨ ꯎꯖꯒꯦꯅ꯫ ꯑꯗꯣ ꯏꯃꯥꯅ ꯅꯣꯏ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏ꯫ ꯂꯩꯇꯤꯌꯦ, ꯃꯃꯥꯟꯅꯕꯅ ꯍꯧꯔꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯗꯣ ꯊꯦꯝꯕꯨ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯃꯥꯅꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯏꯇꯥ? ꯅꯣꯏ ꯇꯥꯆꯧꯒꯤꯗꯤ ꯊꯦꯝꯕꯨ ꯅꯠꯇꯅ ꯀꯅꯥ ꯇꯤꯟꯅꯔꯤꯒꯦ? ꯑꯩꯗꯤꯅꯦ ꯊꯦꯝꯕꯨꯁꯦ ꯇꯤꯟꯅꯍꯟꯅꯤꯡꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯦꯝꯕꯨꯅꯅꯦ ꯅꯣꯏ ꯇꯥꯆꯧꯁꯦ ꯁꯣꯔ ꯅꯝꯊꯤꯕꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯄꯨꯔꯤꯁꯦ꯫ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯅꯣꯏ ꯇꯥꯆꯧꯁꯦ ꯄꯥꯝꯕꯅꯤ, ꯈꯪꯉꯕ? ꯑꯗꯨꯅ ꯑꯩ ꯏ ꯍꯦꯛꯇ ꯀꯥꯏꯕ ꯁꯟꯙ꯭ꯌꯥꯒ ꯅꯣꯏ ꯇꯥꯆꯧꯒ ꯎꯅꯕꯁꯦ꯫ ꯑꯩꯗꯤ ꯅꯣꯛꯄꯅ ꯁꯤꯔꯦꯗ꯫ ꯁꯣꯔ ꯅꯝꯊꯤꯕꯤ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ꯫ ꯑꯗꯨ ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯖꯔꯗꯤ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯣꯗꯅ꯫ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣই ꯇꯥꯆꯧꯅ ꯅꯪꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯍꯥꯏꯒꯦꯗꯤ ꯈꯜꯂꯤ ꯏꯇꯥ, ꯑꯗꯣ ꯍꯦꯛꯇ ꯉꯝꯗꯦ, ꯏꯀꯥꯏꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯏ ꯇꯥꯆꯧꯗꯤ ꯑꯩꯅ ꯋꯥ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯏꯔꯕ ꯈꯠꯅꯕ ꯍꯧꯗꯣꯏꯒ ꯆꯩꯔꯛꯇꯣꯏꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒ ꯍꯦꯛꯇ ꯈꯠꯅꯅꯤꯡꯉꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯁꯨꯅꯦ꯫ ꯑꯗꯨꯒꯤꯅꯤ ꯏꯃꯥꯒ ꯇꯥꯆꯧꯒ ꯍꯦꯛꯇ ꯈꯠꯅꯔꯤꯗꯣ꯫ ꯄꯥꯕꯒꯗꯤ ꯌꯥꯅꯗꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯑꯗꯣ ꯑꯩ ꯐꯤꯁꯦ ꯐꯧꯗꯣꯛꯑꯒꯦ, ꯅꯪ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯃꯨꯆꯣ ꯏꯇꯥ꯫ ꯑꯗꯨꯒ ꯀꯩꯅꯣ ꯏꯇꯥꯅ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯑꯩꯅ ꯁꯤꯡꯖꯨ ꯃꯌꯥꯟ ꯄꯨꯔꯛꯄꯅꯤ ꯏꯇꯥ꯫ ꯑꯗꯨꯗꯤ ꯑꯩ ꯐꯤꯁꯦ ꯁꯠ ꯁꯠ ꯑꯝꯇ ꯐꯧꯗꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯏꯇꯥ꯫ ꯊꯣꯏꯁꯥ ꯐꯤ ꯐꯧꯕ ꯂꯣꯏꯗꯨꯅ ꯂꯦꯝꯕꯤꯒ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯂꯦꯝꯕꯤꯗꯤ ꯆꯤꯡꯂꯦꯝꯕ ꯂꯩꯇꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯂꯦꯝꯕꯤꯅ ꯆꯤꯡꯂꯦꯝꯕ ꯉꯥꯏꯔꯕꯁꯨ ꯂꯥꯛꯇꯕꯗꯒꯤ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯁꯥꯅ, ꯏꯇꯥ, ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯨꯁꯤ꯫ ꯍꯣꯏ ꯏꯇꯥ꯫ ꯆꯤꯡꯂꯦꯝꯕꯁꯦ ꯁꯟꯙ꯭ꯌꯥꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯖꯥꯠꯂꯣ? ꯌꯨꯝꯗꯒ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯗꯕꯤ ꯆꯤꯡꯂꯦꯝꯕ ꯍꯥꯟꯅ ꯊꯤꯔꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯅꯦ? ꯊꯤꯔꯨꯒꯦꯗ ꯍꯥꯟꯅ꯫ ꯑꯩꯒꯤ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯥꯕꯨ ꯑꯩꯅ ꯁꯦꯟꯅꯗꯅ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯣꯏꯅꯣ? ꯊꯦꯝꯕꯨꯅ, ꯂꯦꯝꯕ ꯅꯠꯇ꯭ꯔꯗꯤ ꯑꯥꯗ ꯂꯥꯛꯏꯁꯤꯕꯣ? ꯃꯥꯗꯤ ꯀꯔꯤꯒꯤꯅꯣ ꯁꯣꯝꯗ ꯂꯥꯛꯏꯗꯤ? ꯆꯤꯡꯂꯦꯝꯕ ꯁꯦꯟꯅꯕ ꯂꯥꯛꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕ ꯄꯥꯝꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ? ꯆꯤꯡꯂꯦꯝꯕꯅꯁꯨ ꯂꯦꯝꯕꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯕꯨꯡ ꯑꯅꯤꯗꯣ ꯑꯗꯨꯒ ꯅꯨꯡꯁꯤꯃꯟꯗꯕꯒꯤ ꯆꯤꯡꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯦ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯛꯇꯦꯗ, ꯀꯩꯗꯧ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯊꯦꯝꯕꯨꯗꯤ ꯃꯊꯟꯇ ꯂꯩꯅꯤ꯫ ꯑꯗꯨꯗꯤ ꯁꯟꯙ꯭ꯌꯥꯒ ꯑꯩꯒꯤ ꯆꯤꯡꯂꯦꯝꯕꯒꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦꯕꯣ꯫ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯐꯣꯏꯗꯠꯄ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ꯫ ꯏꯕꯨꯡ ꯊꯦꯝꯕꯨ, ꯆꯤꯡꯂꯦꯝꯕꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ, ꯑꯩꯁꯨ ꯃꯥ ꯉꯥꯏꯔꯤꯅꯤ, ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯅꯤ꯫ ꯀꯩ ꯊꯕꯛꯅꯣ? ꯀꯅꯥꯒ ꯆꯠꯈ꯭ꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯒꯤ ꯊꯕꯛꯅꯤꯗ,
ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯤꯡꯂꯦꯝꯕ ꯍꯪꯂꯤꯗꯨꯕꯣ? ꯅꯕꯥꯅꯤ ꯊꯕꯛꯀ ꯂꯩꯕ꯭ꯔꯕ? ꯍꯣꯏ ꯂꯩ. ꯃꯀꯥꯏꯗ ꯂꯩꯒꯦ? ꯊꯨꯅ ꯍꯥꯏꯔꯣ ꯏꯕꯨꯡ ꯊꯦꯝꯕꯨ. ꯀꯩꯅꯣ ꯃꯥꯅ ꯃꯉꯛꯀꯁꯦ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤꯁꯤꯕꯣ? ꯂꯥꯛꯑꯅꯤꯌꯦ, ꯀꯨꯏꯔꯕꯅꯤ ꯆꯠꯈꯤꯕ. ꯁꯟꯙ꯭ꯌꯥꯒ ꯆꯠꯈ꯭ꯔꯤꯔꯣ ꯍꯥꯏꯁꯦ? ꯀꯥꯏꯗ ꯁꯟꯙ꯭ꯌꯥꯅꯣꯍꯦ, ꯃꯊꯟꯇꯅꯤ. ꯑꯩꯅ ꯆꯠꯄ ꯌꯥꯗꯕꯒꯤ ꯆꯤꯡꯂꯦꯝꯕ ꯑꯣꯏꯅ ꯆꯠꯍꯟꯕꯅꯤ. ꯑꯗꯨ ꯂꯦꯝꯕꯤ, ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ. ꯅꯪꯅ ꯆꯤꯡꯂꯦꯝꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯨ ꯃꯥꯟꯗꯦ. ꯎꯅ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯒꯗꯁꯨ ꯂꯩ. ꯆꯤꯡꯂꯦꯝꯕꯅꯁꯨ ꯅꯪꯗꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ. ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯃꯥ ꯊꯤꯔꯛꯏꯁꯦ ꯃꯣꯏ ꯏꯃꯥꯅ ꯊꯦꯡꯅꯔꯗꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄꯒꯤ ꯊꯤꯔꯛꯄꯅꯤ. ꯑꯣ, ꯑꯩꯗꯤ ꯅꯪꯅ ꯆꯤꯡꯂꯦꯝꯕ ꯅꯨꯡꯁꯤꯕꯒꯤ ꯁꯦꯟꯅꯕ ꯂꯥꯏꯔ ꯈꯜꯂꯨꯔꯦ. ꯇꯨ, ꯆꯤꯡꯂꯦꯝꯕꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏ. ꯆꯤꯡꯂꯦꯝꯕꯅ, ꯊꯦꯝꯕꯨ ꯋꯥꯏꯍꯦ. ꯅꯪꯒꯤ ꯑꯃꯗꯣ ꯁꯥꯎꯕꯗꯤ ꯐꯥꯎꯔꯕꯅꯤ. ꯑꯗꯣ ꯃꯊꯪꯗꯗꯤ ꯅꯣꯏꯅꯤ ꯈꯠꯅꯔꯒ ꯑꯩꯉꯣꯟꯗ ꯊꯦꯝꯃꯨ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯏꯅꯤ. ꯁꯦꯟꯅꯕꯩ ꯅꯣꯏ ꯏꯃꯥꯅ ꯌꯨꯝꯗ ꯂꯥꯛꯑꯣꯅ ꯀꯧꯍꯧꯋꯦ. ꯑꯗꯨꯒꯤ ꯅꯪ ꯊꯤꯕ ꯂꯥꯛꯏꯅꯤ. ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ꯀꯧꯋꯦꯕ. ꯃꯆꯤꯟ ꯊꯤꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯅꯍꯥꯟꯁꯨ ꯏꯃꯥꯅ ꯀꯧꯋꯦꯅ ꯍꯥꯏꯔꯒ ꯀꯧꯁꯨ ꯀꯧꯔꯝꯗꯦ. ꯀꯧꯕꯅꯤ. ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯁꯤꯟꯅꯔꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯣ ꯀꯩ ꯊꯕꯛꯅꯣ ꯅꯪꯅ ꯆꯠꯂꯨꯏꯗꯣ? ꯏꯕꯨꯡ ꯊꯦꯝꯕꯨꯒꯤ ꯅꯨꯄꯤ ꯁꯦꯝꯕꯤꯔꯤꯔꯣ? ꯑꯦ, ꯅꯪ ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯆꯠꯂꯣ ꯅꯌꯨꯝꯗ. ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ? ꯀꯨꯁꯤꯅꯤ ꯑꯩꯒꯤ. ꯈꯨꯄꯥꯛꯁꯤꯟ ꯊꯥꯖꯤꯜꯂꯗꯤ ꯀꯨꯁꯤ ꯁꯥꯅꯤꯅ. ꯏꯁ, ꯑꯩꯕꯨ ꯅꯪꯅ ꯇꯨꯔꯣ? ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯅꯤꯕꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯋꯥꯔꯣ ꯅꯪꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯁꯦ? ꯀꯨꯁꯤꯅꯤ ꯑꯩꯒꯤ. ꯑꯩꯁꯨ ꯀꯨꯁꯤꯅꯤ. ꯈꯨꯄꯥꯛꯁꯤꯅ ꯅꯃꯥꯏꯗꯨꯗ ꯀꯨꯁꯤꯅꯤꯅ ꯇꯧꯔꯧꯔꯣ. ꯁꯤꯁꯦ ꯊꯥꯔꯣꯁꯦ. ꯊꯥꯔꯣ ꯃꯤ. ꯅꯨꯄꯥꯗꯤ ꯊꯣꯛꯇꯅ ꯅꯨꯄꯥ ꯊꯣꯛꯄꯁꯨ ꯁꯥꯔꯤ. ꯑꯩꯗꯤ ꯅꯣꯏꯅꯤꯒꯤ ꯅꯇꯧꯁꯦ ꯅꯣꯛꯇꯣꯏꯔꯥ ꯈꯥꯝꯗꯣꯏꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ. ꯆꯤꯡꯂꯦꯝꯕꯅ, ꯅꯪ ꯉꯁꯤ ꯐꯥꯒꯤꯗꯒꯤ ꯈꯨꯄꯥꯛ ꯁꯣꯏꯅ ꯆꯥꯗꯣꯏꯅꯦ. ꯆꯥꯔꯒꯦ. ꯊꯥꯔꯣ ꯅꯪꯒꯤ ꯈꯨꯄꯥꯛꯇꯣ. ꯊꯥꯔꯣꯕ. ꯆꯥꯔꯒꯦꯕ. ꯃꯁꯤ. ꯊꯥꯈ꯭ꯔꯦꯅ ꯈꯨꯄꯥꯛ. ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ. ꯆꯤꯡꯂꯦꯝꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯂꯦꯝꯕꯤ, ꯁꯣꯛꯇꯕ꯭ꯔꯣ? ꯃꯤ ꯑꯃꯁꯤꯗꯤ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ. ꯁꯣꯅꯣꯖꯨꯕ, ꯅꯪ ꯈꯪꯉꯤꯕ ꯅꯪ. ꯑꯌꯣ ꯏꯃꯥ, ꯌꯥꯝ ꯅꯥꯏꯌꯦ. ꯏꯃꯥ. ꯊꯦꯝꯕꯨꯅ, ꯁꯣꯏꯗꯅ ꯃꯣꯏꯒꯤ ꯃꯃꯥ ꯔꯥꯁꯤ ꯌꯥꯎꯗꯕꯤꯗꯨꯅ ꯃꯥꯅ ꯈꯪꯈ꯭ꯔꯗꯤ ꯆꯤꯡꯂꯦꯝꯕ ꯅꯪ ꯁꯣꯏꯗꯅ ꯈꯨꯜꯗ ꯀꯧꯈꯠꯄ ꯁꯣꯏꯗ꯭ꯔꯦ. ꯂꯦꯝꯕꯤ, ꯅꯪ ꯌꯨꯝꯗꯒ ꯍꯥꯏꯗꯣꯛꯀꯅꯨꯀꯣ. ꯆꯤꯡꯂꯦꯝꯕꯒꯤꯗꯣ ꯁꯣꯏꯈꯤꯕꯅꯦꯕ. ꯊꯥꯒꯦꯅ ꯊꯥꯕ ꯅꯠꯇꯦ. ꯅꯠꯇꯦ, ꯊꯑꯣꯏꯀꯤ ꯇꯥꯔꯤꯅꯤ. ꯅꯪ ꯈꯪꯉꯤꯕ ꯅꯪ. ꯅꯌꯨꯝꯗ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯣ? ꯇꯥꯛꯊꯣꯛꯎꯁꯨ ꯆꯠꯂꯨꯅ. ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯎꯅ ꯍꯥꯏꯕꯒꯤ ꯑꯩꯗꯤ ꯊꯥꯕꯅꯤ ꯀꯩꯅꯣ. ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯒꯗ꯭ꯔꯣ? ꯅꯨꯡꯁꯤꯒꯗ꯭ꯔꯕ? ꯊꯦꯝꯕꯨꯅ, ꯑꯩ ꯁꯤ ꯌꯧꯔꯗꯤ ꯆꯠꯂꯝꯃꯒꯦ. ꯂꯦꯝꯕꯤꯅ, ꯈꯨꯝꯃꯨꯗꯅ ꯍꯧꯖꯤꯛ. ꯈꯨꯝꯃꯨ ꯍꯥꯏꯔꯒ. ꯀꯦ ꯈꯪꯗꯕꯤ, ꯇꯥꯅꯤꯡꯗꯦꯀꯣ. ꯆꯠꯂꯣ ꯅꯌꯨꯝꯗ. ꯃꯤꯅ ꯎꯔꯒꯅꯦ ꯐꯖꯕ ꯅꯠꯇꯦ. ꯆꯠꯂꯣ, ꯐꯖꯗꯦꯕ. 이까이 강바 아이고나 국방나 다름다이더디 미는 우크르디 파자데나 난 칸브로나 하 칸브라바 미기 가사야 토시다 아칸마나 쿠투나 타라가 하 이행라가 레이방 감바 나 타모이두고 나 가만히 너무 타모이누나 템부나 아이시다 가리고 너희니기도 세모 강독너로 징레모나 쌍실락라가 렘비기 가사이도 난비 이제 야르바 지우르디 솜다수 날람 솜다디 가리기 다음은 솜다 타라가 솜다수 나이네 강아봐 마다 컹디 컹다나 세 야르바 후직대 야래 님 ꯆꯠꯂꯣ 야래 아도 신주 타남마니 낭기 ꯆꯥꯎꯀꯣ ꯑꯗꯨꯒꯅꯦ ꯁꯟꯙ꯭ꯌꯥꯒ ꯍꯦꯛ ꯎꯅꯔꯕ ꯅꯪ ꯂꯣꯏꯔꯦ ꯈꯪꯉꯣ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯦꯔꯤꯁꯤ ꯃꯃꯥꯒ ꯃꯕꯨꯡꯒꯗꯨꯅ ꯔꯥꯁꯤ ꯀꯛꯃꯟꯗꯅ ꯑꯩꯅ ꯂꯦꯝꯕꯤꯁꯦ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯆꯤꯡꯂꯦꯝꯕ ꯑꯩꯗꯤ ꯂꯦꯝꯕꯤꯁꯦ ꯅꯨꯡꯁꯤꯌꯣꯗ ꯂꯩꯔꯦ ꯃꯣꯏꯒꯤ ꯃꯃꯥꯍꯣꯏ ꯅꯨꯡꯁꯤꯗꯗꯅ ꯂꯦꯝꯕꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯐꯠꯇꯦꯀꯣ ꯃꯔꯨꯞ ꯊꯦꯝꯕꯣ ꯍꯌꯦꯡ ꯑꯩꯅ ꯂꯦꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯆꯦꯟ ꯆꯣꯡ ꯇꯧꯔꯕꯁꯨ ꯃꯣꯏꯒꯤ ꯃꯃꯥꯍꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯄꯤꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯂꯦꯝꯕꯤꯒ ꯑꯩꯒꯅ ꯋꯥꯒꯗꯕꯗꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯃꯃꯥꯅ ꯅꯣꯏꯒ ꯁꯨꯛꯌꯥ ꯌꯥꯅꯗ꯭ꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯦꯝꯕꯤꯒꯤ ꯃꯄꯥꯒ ꯊꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯗ ꯈꯪꯅꯔꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯑꯁ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤꯗ
이바니소 윰달라세 와리디 나이리네 아도 낭렘비세 뭉디 누시브라 머로 에이 렘비 얌 누시 아도나 이 렘비나 이기 낙다 락바세 기 까리군바 이네 마 누시브세 마네 칸키부다 렘비세 세나비 양 와가다부도 아도나데 아이나 마이 우바가 카나벡 다우리세 낭 나이닝리도 까리노 에기안 따데 아도 누시브부 가양 꾸인 누시드부 사라가 레이바 감도이노 마이부 피나 가양 꾸이나 굽라가 탐도이노 하이바니 아할라만기 파워럼바디 레이바니코 ꯅꯪꯒꯤ ꯋꯥꯗꯨꯅ ꯍꯦꯟꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯨꯅꯤ ꯆꯤꯡꯂꯦꯝꯕꯒ ꯊꯦꯝꯕꯨꯒ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯅꯔꯝꯃꯤ ꯂꯦꯝꯕꯤꯗꯤ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯁꯣꯛꯂꯛꯄꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯑꯅꯥꯕꯗꯨ ꯀꯥꯎꯈꯩ ꯆꯤꯡꯂꯦꯝꯕꯗ ꯉꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯌꯥ ꯂꯦꯝꯕꯤ ꯅꯪ ꯑꯗꯨ ꯀꯔꯤ ꯎꯪꯂꯤꯅꯣ ꯍꯥ ꯍꯧꯒꯠ ꯅꯨꯃꯤꯗꯥꯡꯒꯤ ꯏꯁꯤꯡ ꯂꯩꯇꯤꯌꯦ ꯏꯁꯤꯡ ꯍꯣꯜꯂꯨꯁꯨ ꯆꯠꯂꯣ ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯧꯄꯥ ꯅꯨꯄꯥꯅ ꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯁꯣꯅꯣ ꯆꯨꯔꯕ꯭ꯔꯥ ꯀꯩꯅꯣ ꯉꯁꯥꯏꯗꯩꯅꯤ ꯃꯥꯅ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯦ ꯂꯦꯝꯕꯤꯌꯥ ꯅꯪꯉꯣꯟꯗꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯁꯦ ꯃꯋꯥ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣꯅꯦ ꯃꯁꯤꯕꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯣ ꯃꯧꯄꯥ ꯅꯨꯄꯥꯅ ꯏꯃꯥꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯗꯣ ꯇꯥꯗ꯭ꯔꯣ ꯏꯆꯦ ꯅꯪ ꯃꯋꯥ ꯄꯜꯂꯀꯥꯟꯗꯒ ꯇꯥ ꯃꯥꯜꯂꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯕꯅꯦ ꯂꯦꯝꯕꯤꯅ ꯀꯔꯤ ꯅꯃꯥꯏꯗꯨ ꯈꯨꯄꯥꯡ ꯊꯥꯔꯛꯀꯅꯤ ꯏꯔꯥꯡꯗ ꯇꯧꯔꯣ ꯅꯕꯨꯡ ꯑꯅꯤꯁꯦ ꯇꯥꯛꯊꯣꯛꯑꯒꯅꯦ ꯇꯞ ꯇꯥꯈꯩ ꯐꯨꯍꯟꯒꯗꯧꯅꯤ ꯌꯦꯡꯉꯨ ꯀꯣꯏꯗꯤ ꯑꯗꯨꯒꯅꯦ ꯅꯪ ꯊꯣꯏꯆꯥ ꯍꯣꯏꯗ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯃꯣꯏ ꯃꯃꯥꯗꯣ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯏꯃꯥ ꯂꯩꯀꯥꯏꯁꯤꯗ ꯁꯛꯇꯥ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯏꯃꯥꯅ ꯃꯧꯄꯥ ꯅꯨꯄꯥꯅ ꯏꯃꯥ ꯇꯨ ꯏꯆꯦꯁꯦ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯃꯤꯁꯦ ꯃꯆꯤꯟꯕꯥꯟꯗꯣ ꯁꯨꯗꯠꯂꯣꯅ ꯍꯧꯔꯤꯕꯅꯤ ꯏꯃꯥ ꯑꯉꯥꯡ ꯅꯪ ꯏꯁꯤꯡ ꯀꯣꯟꯁꯤꯅꯅꯦ ꯅꯥꯀꯣꯡꯗꯣ ꯊꯣꯝꯅꯤꯌꯦ ꯅꯪ ꯏꯇꯥ ꯊꯣꯏꯆꯥꯗꯣ ꯍꯧꯔꯒꯦ ꯄꯥꯕꯁꯦ ꯀꯥꯏꯗ ꯆꯠꯂꯨꯏꯖꯥꯠꯅꯣ ꯄꯥꯕꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯅꯃꯥꯒꯤ ꯏꯁꯧ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯂꯨꯕꯅꯤ ꯅꯪꯕꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯄꯥꯕꯥ ꯑꯗꯨꯗꯤ ꯅꯪ ꯇꯥꯆꯧꯔ ꯇꯌꯥꯏꯔ ꯍꯧꯔꯒ ꯆꯠꯃꯤꯟꯅꯧꯗꯅ ꯀꯅꯥꯝ ꯂꯩꯇꯦ ꯄꯥꯕꯥ ꯂꯩꯔꯁꯨ ꯇꯜꯂꯦ ꯃꯣꯏꯅꯤꯗꯣ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯅꯨꯡꯁꯤꯗꯕ ꯈꯔ ꯍꯧꯔꯕꯅꯤ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗꯤ ꯄꯥꯕꯥ ꯃꯣꯏꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯏꯃꯥꯁꯨ ꯌꯥꯎꯅ ꯍꯌꯦꯡ ꯑꯩꯅ ꯂꯨꯍꯣꯡꯈꯤ ꯇꯥꯔꯗꯤꯅꯦ ꯏꯄꯥꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯔꯣꯏ ꯆꯥꯛꯀꯧꯕ ꯐꯥꯎ ꯂꯥꯛꯑꯣꯏ ꯑꯩꯗꯤ ꯊꯣꯛ ꯅꯤꯡꯊꯤꯅ ꯋꯥꯔꯧꯔꯤꯗꯤ ꯏꯆꯥꯗꯤ ꯑꯗꯣ ꯅꯄꯥꯒꯤ ꯅꯥꯛꯇꯗꯤ ꯈꯔꯗꯤ ꯂꯥꯛꯎꯅꯦ ꯄꯥꯕꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯗꯤ ꯂꯥꯛꯑꯣꯏ ꯑꯗꯨ ꯄꯥꯕ ꯑꯩ ꯊꯦꯡꯉꯤ ꯏꯁꯤꯡꯁꯨ ꯎꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯏꯄꯥ ꯂꯥꯛꯎꯔꯣ ꯄꯥꯕꯥ ꯂꯥꯛꯀꯅꯣ ꯑꯩ ꯆꯤꯡꯂꯦꯝꯕ ꯅꯠꯇꯦ ꯏꯇꯥ ꯊꯣꯏꯆꯥꯒ ꯆꯠꯇꯣꯏꯕ ꯃꯥ ꯍꯧꯔꯒ ꯅꯃꯥ ꯇꯥꯔꯗꯤ ꯅꯁꯝ ꯐꯣꯏꯕꯤꯈꯤꯕ ꯇꯥꯔꯦ ꯆꯤꯡꯂꯦꯝꯕꯗꯣ ꯃꯤꯗꯤ ꯐꯕ ꯃꯥꯜꯂꯤꯅꯦ ꯃꯃꯥ ꯂꯧꯗꯅ ꯃꯃꯥꯗꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯗ ꯃꯥꯒ ꯑꯩꯒꯁꯦ ꯈꯤꯇꯪ ꯈꯛꯇ ꯍꯦꯛ ꯀꯥꯏꯅꯈꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯦꯛ ꯌꯥꯗꯗꯅ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯊꯨꯡꯅꯍꯧꯔꯦꯅꯦꯁꯦ ꯑꯣ ꯊꯣꯡꯒꯥꯜꯗꯨꯗ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯉꯁꯥꯏꯈꯩꯕꯨ ꯀꯥꯏꯗ ꯂꯣꯜꯂꯒ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ ꯋꯥ ꯑꯃꯇ ꯈꯟꯅꯁꯤ ꯍꯥꯏꯕꯕꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯋꯥꯅꯤ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯅꯨꯡꯇꯤ ꯈꯟꯅꯅꯤꯡꯂꯤ ꯋꯥꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯂꯥꯎꯔꯒ ꯍꯥꯏꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯤꯅꯅꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥ ꯉꯥꯛꯇꯅꯦ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯃꯑꯣꯡꯒꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯗꯧꯅꯒ ꯃꯈꯨꯠ ꯑꯃ ꯁꯥꯎ ꯇꯧꯗꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏ ꯋꯥꯁꯤꯅ ꯂꯦꯝꯕꯤꯅ ꯏꯇꯥ ꯊꯣꯏꯆꯥ ꯏꯁꯤꯡ ꯍꯣꯜꯂꯨꯔꯁꯦ ꯏꯇꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ ꯇꯥꯆꯧ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯍꯣꯜꯂꯨꯔꯁꯦ ꯁꯪꯕꯤꯔꯨ ꯂꯥꯛꯑꯣ ꯇꯨꯔꯦꯜꯗꯒꯤ ꯍꯣꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯄꯨꯈ꯭ꯔꯤꯗꯤ ꯑꯗꯨꯝ ꯁꯣꯛ ꯊꯛꯅꯕꯅꯤ ꯍꯣꯟꯗꯣꯏꯁꯦ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯤ ꯌꯥꯝ ꯃꯣꯠꯂꯦ ꯂꯥꯛꯑꯣ ꯏꯇꯥꯂꯦꯝꯕꯤꯁꯨ ꯂꯥꯛꯑꯦꯕ ꯏꯕꯨꯡꯉꯣ ꯀꯣꯛ ꯁꯪꯕꯤꯔꯨꯔꯣꯗꯅ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯀꯣꯜ ꯑꯃ ꯄꯥꯏꯈꯣ ꯏꯁꯤꯡ ꯁꯣꯛꯂꯛꯅꯕ ꯑꯗꯨꯃ ꯑꯩ ꯉꯝꯃꯔꯣꯏ ꯂꯥꯛꯑꯣ ꯁꯠ ꯂꯥꯛꯑꯣ ꯆꯤꯡꯂꯦꯝꯕ ꯂꯥꯛꯇꯧꯔꯤ ꯊꯣꯏꯆꯥꯒꯤ ꯃꯄꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯂꯦꯝꯕꯤꯅ ꯑꯁ ꯃꯣꯏ ꯃꯄꯥꯁꯦ ꯀꯔꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯃꯣꯏ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯩꯃꯤꯟꯅꯍꯟꯒꯗꯕꯅꯤꯅꯦ ꯀꯃꯥꯏꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥ ꯑꯣꯏꯔꯝꯃꯤꯅꯣ ꯑꯁꯤꯅ ꯀꯣꯆꯤꯃꯨꯛ ꯀꯣꯜꯂꯅꯤ ꯁꯤꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯩꯈꯣꯏ ꯊꯣꯏꯆꯥ ꯅꯠꯇꯗꯤ ꯇꯤꯟꯅꯃꯤꯟꯅꯅꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯅꯦ ꯃꯁꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯃꯁꯤ
Thoisana, ita, chalasilo. Mapana, Chinglemba, nang nagkaida no. Baba, ising soko sang biruki. Karigi sang doy, sang luno. Nupi ang ngangi matungdan koy ni inabado, iba kaya hinade ko, mit yam nanay. Isa nupi ki ising soko satpada, mabungan na siya na zabase, pahabadi, mit yam nabra isa. Nadoradi, pahabagi mit anito, kotokro, hagdong nupi zakiki. Hey, nasan nupi nataba, migi masa nupi miyarise, nang udro, ha? Asinine, ay nahinade harise. Karigay na Gino Papa, mana Papa da kari taurage, natraga, moy mamaga Papa ga, tay na, tumili, na may da, tajilaw na. Ay gana tene, na maga, moy paga nine, ay na tene to. Aduga, ay na, moy gi, imungi mi, amda nukshi tene. Kapo tudi. Kari hay ba? Ngay koy bungo, hay, ngay koy ba ni? Mi usita ba? Kapo tudi kagay na. Papa na itanarakpada isingkol halake. Papa na itanarakpada isingkol namta paibiro. Horen ising so purak na ba? Thoisana, yare heta saw nang su. Hena saw krani. Sawning saw sa. Ipa rasu wakal pipa ipa ni madi. Ita, noi papa se asiyangki pudo itanarayra. Aswayda lehra daw ni. Lao, yenguno. Sumiyengadi adum tanarani. Ayhoy maga ibungan niduga yamanay noi papa se. Chinglemana, noi maga, noi na bunga niduga mukne, rasi kang ba, malim si leramoy. Is, noi papa di, rasi am suat panina. Noi papa ni na kaklam ganina, eko'y mahoy day di. Noi ni am hele, nung ma, karak po namitan eh. Na bunga nito, takay pubo soy drum ni. Noi papa so, ay na na, nung natoma soy drum ni kango. Thoisana, yare he, noi ni siya, una bayade, hekta kat ne. Nung sinadrira su kang de. Nabung sinahana kanaba tamaw bagini. Yare sintibi. Nangsu nui mga sapmane. Nangsu napagat sapmane. Nui ni kanahuro ko ay kanasasakshake. Nasayo ki kupakto nang kauro ko. Kaude, aduga mo nanbibudusu kausade. Yam nusiye di. Handak di kung pak nui kauroke. Kauro he, he kaurok pada nayumde handre kako. Nang nandraso na marasi yaudabidugane nabung hingsabada bakta manba anito dulaga soro singlaga pukidaw leredubo adumayna isa he paraga yumna puraba numituda aina hu saraga dum siradabani aduradi nangsu sanyaga nong ani ngawba yaridana kaida sanyano nang namulam silayduna sornam tibido sornam tibido gaina nangdi ma sornam tidi kamay khangiba Namtiramni kaino. Aw khudingi mayaduda kaino madum umalaidude. Manate masagi masing khra tongbay ni. Aduga nangna aiga sanyaga mungyan silayduna karigito. Sanyaga nanga yampundai na. Maram naitanadi kaishu puloiba. Aduga nangonda kasa yam kedai na da chinglemba kainaga. Nong maraydo aina thangona lendoine mato. Tubileyo he. Magaiga isam tinabani. Adumam leite. Nang na leitrasu, mahandi leram doine. Mahana nang e ubaga hararido nang khangdra. Nang di buduni na khanglamoy. Ay nungsibasu khang mangamdaba nangbu. Nungsibida ay nasu nang yam nungsi nang di khangro. Noy na maga nabunga niduga nungsidabagi tumina libi wane idi. Kariba? Amu kahiraw ni. Hayro hay ba ni? Kaukre. Kau ni nang pangdaba sidi. Hayang punsisu palay na doy siya ay gani. Imaga ibungani duga natesya nang kaukon. Moy na yadrasu papa na di yayi khangabo. Aduga na aysu noy papa do hainade. Adubu ay na nang nusirisa noy papa na te nang ni nang. Thoisana, ho khara kan na lao. Chinglembaga lembiga chatminabadu lembigi mabung yaimaga mamanaba khara na urami. Nasidi lembiga singlembaga du khana dana thamoy gi wa pumba phongdok narami. Lembi ising honduna yam harauna yumda karakpada mangol yobaga mabung yaimana khubangna khanghaudana tharaklami. Lembi ising kondo haidoktuna mangol masita tusilami. Nang madugi nupaduga kari saminari ha aikhoina moigi mungi bimda punba yade tinama yade haraga karigi madugi nupaduga nang saminari haibani. Mamana angang do siba tare ni yaima
ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯍꯩ ꯌꯥꯏꯃ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯁꯦ ꯑꯉꯥꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯐꯨꯅꯒꯦꯅꯦꯍꯦ ꯀꯅꯥꯃꯇ ꯈꯥꯝꯗꯧꯔꯛꯀꯅꯨ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯊꯝꯒꯗꯧꯅꯦ ꯃꯁꯤ ꯌꯥꯏꯃ ꯅꯪ ꯏꯄꯥ ꯁꯥꯎꯔꯧꯔꯥ ꯍꯥ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦꯅꯦ ꯌꯥꯏꯃ ꯅꯪꯕꯣ ꯃꯧꯄꯥ ꯅꯨꯄꯥꯅ ꯏꯃꯥ ꯑꯩ ꯀꯤꯌꯦ ꯏꯃꯥ ꯂꯦꯝꯕꯤꯅ ꯕꯥꯕꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ 이마 나이가야 아요 이마 mapana aina kari hai angang phunudi phuganudana baba nang aigonda khutaragadno masi pumba pauna thugan bangakdani aina thugan bani di kari do ha nati angang sina turel dagi wani sing sokloro halakpasida nangna asuk thina phubiri bisi karigino haibani nangbu saro miro ha yaima maram hai nangna nasana pisida phuribagi maramse imada hai ima nasana pise imana khwaidagi nungsidaba imungdugi masanaba singlemaga nunginadan chalamini masi ising sokbo satpa nati magise nupa unab satpani ma kari haiba mama yengdabidugi masanupaduga nungminaraga satminarami ba hera adudi aido ina phugi da he nangdane nasamdu phuige he nang asidina aina moigi mi abattaga tinaba yaro haraga nangdi masanupadugi hekta unariba oiridana mama nangda hatlage he ayo ima is aisire yaima napana ai mai da kinda thile aisire ne yaima baba nangna imagi mai da kinda thilaba aigi ma da paw nang phuraba aduri pabana sukyamna phattaba isa sidi hatlage da he namna krene karino moi mapa se nahan kaidi yam kibani aisi ngasidi nongsadawna masing asuk yamna thiribasibo mabung yai maduna ima ekoi ta zauto amta gor isi dorima atomba noi ta zauto kaurso silu kaidawrage nangbo nittana leiribudubo pakhatra malini he isa tombase bema nang ta zauto amukta kaurso cheluni he natrabadi nang ta yaisya siba tarene baba khanaba tokpiru lekai mina kumai oina yengna du leiri ikai baba tihai khanabda to haibane ipagi bema khamakat ngasidi namaga nabung ani sigane hatlamlaga ipasu sikhre asuk yamna wakhal pikpa pakhang leisari ngai gi wa hujik phawba irang sakalag leiba kokthi su busingside moi mapa nasanu pado maya ga to timbong ore amta thadok biyo kaidobage masi pumba sama mineng thon magam natro nang natro base kaishu khangjadaba isanu pa singsida irang sagatana wa phataba tamsindana insin nang tobagi natro wari to ona sase isai gai mase mamai ga se musu mukre chapi buto amta thadok biyo be lembina baba atomasi kibana kainam tawkre isa tomba nang thadok birabani matung manau nasanubi de puraba nang mathang siri khak mi usittaba ima ai siraba sidradi ising de thake sidi ima ising purake ko pausi singlemba su tarami aduna chinglemba mai hauduna saurami tanjaduda chinglemba gi mapadudi haraurami aduga chinglembada ngang masaiba tawraklami moi mungdane oida hatoknarodi fadoni siro sidi maruina mapado hana siridi fadoni chinglemba nangsu aina biyadradine nang yumsidi leiba yaroi aina haitro imung adugi masana pidu aina pamde haidana duga karigi ikai khangdabi nupi masaduga kari unaruino nate nangbu nupi phangdraba haiwani karino moi mapana nasanu paduda khanaba mahawbiribuduba tumileyo mamana masi pumba nangna thokan mangamtani aina masana pidu yumsi changan haitro thoisana kaino pabna khali wakhalduba pabagi maga luhongdana tasawlega pokta leiminarise chahi kya surage aduga haukraba loikraba wari matek tu nainaraga pabna tom leisibu kaigi moigi mapaga imaga khangnarame haibase thainagi wa natro hauji gi warabasibo hey tumilei nangsu nama dong tongdori
ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯄꯥꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯣ? ꯅꯃꯥꯒ ꯅꯨꯡꯁꯤꯅꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯩꯅ ꯀꯃꯥꯏ ꯅꯨꯡꯁꯤꯒꯅꯤ? ꯀꯅꯥ ꯈꯪꯅꯤ ꯑꯩꯅ ꯌꯥꯗꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯗꯤ? ꯆꯤꯡꯂꯦꯝꯕꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯔꯛꯇꯣꯔꯦ꯫ ꯄꯥꯕ, ꯅꯪꯒꯤ ꯅꯀꯣꯛꯁꯦ ꯁꯥꯊꯤ ꯉꯥꯛꯇ ꯉꯥꯏꯔꯕꯣ? ꯏꯀꯥꯏꯕ ꯀꯥꯏꯗꯨꯕꯨ ꯑꯝꯇ ꯈꯪꯗ꯭ꯔꯕꯕ? ꯍꯥ? ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯔꯒ ꯏꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯄꯥꯕꯒꯤ ꯀꯣꯛ ꯌꯥꯎꯗꯕ ꯋꯥꯁꯤꯡꯗꯨꯅ꯫ ꯆꯤꯡꯂꯦꯝꯕ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯅꯪ ꯅꯄꯥꯒ ꯃꯥꯟꯅꯒꯅꯨꯀꯣ. ꯑꯗꯨꯒꯅꯦ ꯏꯃꯥꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯔꯣꯏ. ꯁꯤꯔꯁꯨ ꯁꯤꯅꯅꯦ ꯀꯗꯥꯏꯗꯅꯣꯃ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯤ ꯏꯃꯥ. ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯍꯥ? ꯁꯥꯎꯁꯤꯟꯅꯔꯒ ꯁꯤꯒꯤ ꯅꯨꯄꯥꯗꯨꯒ? ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯤꯡꯂꯦꯝꯕꯗꯨ ꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯗꯅ ꯃꯄꯥꯗ ꯃꯅꯥꯛ ꯅꯛꯄ ꯐꯥꯟ ꯑꯃꯅ ꯂꯪꯉꯛꯏ꯫ ꯏ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯄꯥꯕ, ꯅꯪꯗ ꯍꯥꯠꯂꯒꯦ. ꯆꯤꯡꯂꯦꯝꯕ, ꯅꯄꯥꯗ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯂꯥꯎ ꯂꯥꯎ, ꯅꯄꯥꯗꯨꯕꯨ ꯐꯥꯟ ꯂꯪꯉꯛꯄ. ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯑꯌꯣ, ꯃꯃꯥ, ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯁꯤꯈꯥꯡꯕꯨꯅꯦꯍꯦ. ꯑꯌꯣ, ꯊꯣꯏꯆꯥꯅ, ꯇꯥꯆꯧ ꯊꯥꯗꯣꯛ, ꯃꯤꯅ ꯎꯔꯒ ꯅꯣꯛꯅꯔꯅꯤ. ꯑꯁ, ꯃꯆꯥꯅ ꯃꯄꯥ ꯐꯨꯏꯌꯦꯅ ꯁꯣꯏꯅ ꯍꯥꯏꯅꯔꯅꯤꯕ. ꯇꯥꯆꯧ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ. ꯑꯁꯨꯛ ꯐꯠꯇꯕ ꯏꯄꯥꯁꯤꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯕꯅꯤ. ꯃꯥꯅ ꯏꯃꯥꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯀꯥꯏꯗ ꯌꯣꯜꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨꯝ. ꯆꯤꯡꯂꯦꯝꯕ, ꯅꯪ 이마는 하이바 야드레버니 이마 시크로로 이스 마마 이싱 기타 삐요 이싱 기타 부도로우네 이스 만남시디 까이데도 구데이시 너이 때리던 아이디 아이디 망람미드다 징레마나 마tung 만au 이마다 마두기 와도 헥 빨락보다 이빠얼부수 능악삼도 렉티까담니 카고 까이다노 미 징레마나 찰리부두바 나몽 누비 러르게 까나네 건데 팅방가 브리엥게 시디 마빠나 어싱브르니 만 하리시바 헤이 마마 이 사우라버디네 토이자나 바바는 사우라가 까이도게 하면도 다서우ся 아무 까우러우라 ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯗꯣ ꯍꯥꯟꯅ ꯐꯖꯅ ꯈꯟꯅꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯁ ꯏꯁꯤꯡꯁꯤ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯊꯛꯄꯤꯌꯨ ꯀꯗꯥꯏ 이씨 ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏꯗ ꯃꯃꯥ ꯑꯩꯁꯦ ꯋꯥꯈꯜ ꯄꯤꯛꯃꯟꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯪ ꯁꯥꯎꯅꯨꯀꯣ 이씨 ꯑꯗꯨ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯨꯔꯨꯝꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯃꯤꯒ ꯍꯥꯠꯂꯨꯕ ꯇꯥꯔꯦ ꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯑꯍꯜꯗꯨ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯄꯥꯒ ꯐꯨꯅꯗꯣꯏ ꯇꯧꯔꯝꯃꯤ ꯕꯥꯕꯥ ꯅꯪ ꯉꯁꯤꯗꯤ ꯄꯥꯎꯔꯕꯁꯨ ꯍꯥꯠꯂꯗꯧꯅꯤ ꯌꯥꯏꯃ ꯑꯩ ꯂꯥꯛꯑꯦ ꯄꯥꯎꯁꯤ ꯄꯨꯜꯂꯒ ꯐꯨꯁꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯇꯥꯆꯧ ꯅꯣꯏꯅ ꯉꯝꯂꯕꯗꯤ ꯄꯨꯜꯂꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯥꯝꯅꯁꯨ ꯅꯥꯏ ꯇꯥꯆꯧ ꯃꯃꯥꯅ ꯑꯆꯧꯕ ꯇꯣꯅ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯅꯕꯁꯦ ꯇꯥꯔꯒꯅꯦ ꯏꯃꯥ ꯌꯥꯝ ꯏꯀꯥꯏꯔꯛꯑꯦ ꯇꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯀꯩ ꯇꯣꯛꯇꯣꯏꯕ ꯑꯩꯗꯤ ꯄꯥꯎꯁꯦ ꯐꯨꯗ꯭ꯔꯤꯐꯥꯎ ꯏꯃꯨꯡ ꯆꯪꯉꯣꯏ ꯂꯥ ꯉꯁꯤꯗꯤꯅꯦ ꯏꯄꯥꯅꯅꯦ ꯏꯆꯥ ꯐꯠꯇꯕꯁꯨ ꯅꯨꯄꯤ ꯐꯠꯇꯕꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯋꯥꯔꯛꯂꯝꯂꯒꯦ ꯏꯆꯥ ꯅꯨꯄꯤ ꯂꯦꯝꯕꯤꯁꯨ ꯄꯨꯔꯒꯅꯦ ꯀꯗꯥꯏꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕ ꯌꯥꯝ ꯐꯤꯡꯅ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯑꯅꯤꯗꯨ ꯏꯉꯛꯉꯛꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯥꯝꯂꯤꯕ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯅꯥꯜꯂꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯕꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ ꯀꯞꯀꯅꯨꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯍꯧꯒꯠꯂꯣ ꯆꯠꯁꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯕ ꯀꯤꯕ꯭ꯔꯥ ꯀꯤꯗꯦ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯆꯠꯁꯤꯜꯂꯛꯑꯣ ꯃꯕꯨꯡ ꯑꯍꯜꯗꯨꯅ ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯃꯕꯨꯡ ꯂꯩ ꯃꯃꯥ ꯂꯩ ꯃꯄꯥ ꯂꯩꯒꯁꯦ ꯎꯗꯕꯤꯗ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯉꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯕꯨ ꯄꯨꯒꯦꯒ ꯇꯧꯔꯤꯅꯦ ꯅꯪ ꯉꯁꯤꯒꯤ ꯆꯤꯡꯂꯦꯝꯕꯅ 이봐야 ꯍꯜ ꯅꯁꯦ ꯅꯨꯄꯥ ꯆꯤꯡꯂꯦꯝꯕꯁꯦ ꯉꯁꯤ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯀꯣꯛꯇꯣꯅ ꯆꯣꯡꯉꯦ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯕꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯤꯡꯉꯛꯀꯅꯨ ꯃꯄꯥꯅ ꯏꯌꯥ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤꯍꯦ ꯌꯥꯏꯀꯣ ꯑꯩꯅ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯃꯥꯅ ꯌꯥꯏꯃ ꯑꯆꯧꯕ ꯅꯣꯏꯅꯤꯕꯨ ꯀꯩꯗꯧꯔꯤꯒꯦ ꯃꯕꯨꯡ ꯌꯥꯏꯃꯅ ꯇꯥꯆꯧ ꯐꯨꯔꯣꯅꯦ ꯑꯩ ꯇꯞꯅ ꯆꯪꯉꯛꯀꯦꯕ ꯅꯃꯥꯏꯗꯣ ꯊꯣꯝꯇꯠꯂꯒꯦ ꯑꯌꯣ ꯃꯕꯨꯡ ꯌꯥꯏꯃꯅ ꯏꯃꯥꯏ
ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯂꯣꯏꯔꯦꯗꯅ ꯌꯥꯏꯃ ꯅꯌꯥꯝꯕꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨꯅꯤ ꯅꯪꯕꯣ ꯏꯃꯥ ꯄꯨꯒꯦꯒ ꯄꯨꯖꯈ꯭ꯔꯁꯅꯨꯗ ꯍꯌꯦꯡ ꯈꯨꯜ ꯑꯣꯏꯅ ꯇꯥꯁꯤ ꯑꯗꯨꯒ ꯑꯩ ꯇꯧꯒꯦ ꯅꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯔꯒ ꯆꯠꯈꯤꯕꯅꯤꯅꯅꯦ ꯈꯨꯜ ꯇꯥꯛꯅꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯌꯥꯏꯃ ꯃꯥ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯤꯀꯣ ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯑꯐꯕ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯥ ꯅꯪ ꯅꯕꯨꯛꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯐꯠꯇꯕ ꯏꯃꯥꯅꯤ ꯃꯕꯨꯡ ꯑꯍꯜꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯃꯨꯡꯗ ꯉꯥꯛꯇ ꯍꯤꯞꯀꯦ ꯑꯌꯣ ꯑꯁ ꯀꯔꯤ ꯈꯨꯐꯨꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯐꯨꯔꯝꯂꯤꯕ ꯈꯨꯐꯨꯗꯨꯕꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯍꯧꯗꯦꯃꯤ ꯃꯥ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯑꯣꯏꯅ ꯃꯄꯥꯗꯨ ꯐꯨꯔꯁꯤ ꯑꯌꯣ ꯏꯁ ꯅꯥꯏ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯅ ꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯃꯄꯥꯗꯤ ꯍꯔꯥꯎꯗ꯭ꯔꯕꯁꯨ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯁꯥꯒꯩꯒꯤ ꯑꯍꯜ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯕꯁꯨ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯟ ꯇꯧꯕꯗꯒꯤ ꯍꯥꯏꯗꯣꯛꯄ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯕꯨꯡ ꯑꯅꯤꯗꯨꯒꯅ ꯐꯅ ꯏꯟꯊꯣꯛꯂꯕꯁꯨ ꯂꯦꯝꯕꯤ ꯆꯤꯡꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯝꯕꯤꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗꯗꯤ ꯂꯦꯝꯕꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯕꯨꯡꯒꯗꯤ ꯍꯧꯖꯤꯛꯁꯨ ꯂꯦꯝꯕꯤꯕꯨ ꯂꯧꯁꯤꯟꯗ꯭ꯔꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯤꯒ ꯇꯣꯏꯅ ꯎꯅꯗꯨꯅ ꯃꯁꯨꯕꯨ ꯌꯦꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯒ ꯂꯦꯝꯕꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ